Chennai ki MGM Hospital da hauzik layang chathariba Manipuri Governor La Ganesan gi hakchang gi phivam mipainingai oidre hairi. Chawkhat thaurangi thabak thoram paikhatpada lengaki loisang sing punna satninaduna mateng pangnabagi tangai fadaba chawna lei haina Mahut Minister Yumnam Khemchanna phongdokrei. Lagliba tang tara fawbagi manungda yu legalize tawbagi warep handokani handokloi haiba lengakna asengba khanghandrabadi akanma khongjang kaya changsilagani haina nupi samasna laukthokhrei. Amadi haukiba pung kunmarida Manipur miyoi ama COVID positive oiba thengnakhi laina asina maram oiraga mi leitabadi yaukhide. Kurumjari IS News ki Manipuri pau miyang tabiriba pumnamak putaram noksari. COVID-19 dagi ngakthoknanaba khuttoina hambiyu, hand sanitizer siznabiyu, mask upiyu, phit taruki distance thambiyu, yaribe makai vaccine dose suna kapthokpiyu, section mana pumnamaki yaiphabani. Hauzik mapung oiba pau pizari. Manipur ki Governor oibaga loinana West Bengal gisu Governor oina Thaupuriba La Ganesan thabak nungairaktabadagi haukiba October gi tang amadagi Chennai da leiba MGM Hospital da admit tawduna layang chathari. Hauzik cardiac care unit ta admit tawduna layang liba Governor gi hakchang gi phivam mipainingai oidre hairi. October marida coronary angiogram launanaba thaurang tawri haina Raj Bhavan dagi thadorakpa serol amana hairi. Kunai ama chawkhatna bohanabada lengaki loisang sing punasatmina duna mateng pangnabagi tangai fadabat chawna lei haina Mahut Minister Yumnam Khemchanna phongdokrei. Wafamasi malemgi mafam sinbathungna ngasi World Architecture Day pangthoknabagum Manipur Architects Forum na sinduna City Convention Center da pangthokkibagi thoramda mahakna phongdokkibani. Architecture for Well-being haiba hiramda pangthokkiba thoram aduda Minister Khemchanna kunai amagi chawkhat thorangi thabak thoram sing paikhatpada architecture singi achoba thaudang lei. Architects singna fana ningthijaba lambi thong semlabasu miyam ningthina sinadrabadi phajafam oidabana miyam punna wakhal taminaba changi hainasu mahakna makhatana phongdokhi. Thoramadida saruk yakiba Kaksin Kendra gi MLA M Rameswarna Prime Minister gi Housing for All gi makhada lairabagi pankhai makhada leiba imung singda yum chanabagi damak lupa lakh ama makhai gi sanpham piribasi matam chunaba watli haiki. Scheme asi poweraba miyoi singna sel hana puthoktuna yum saba hogatlaba matungda santhang pibagi khongthang asi nauna semdokpa changi lairaba imung amana ahanbagi oina lupa lising humfu puthoktuna matau karamna yum saba hogadawribana haiki. Lenga ki khongthang asi aphaba oirabasu lairaba imung kayada hena kudong sadaba mayoknabagi phivam lakpana masi semdoknaba mari lenaba singna taksinbiyo haina mahakna makhatana phongdokhi. Tharomaduga mari lenana the Architects Act 1972 thaudokiba chahi yankhai mapung pharakpaga mari lenana Council of Architecture India na puthokpa Manual of Architecture Practice haina mingthonba lairik ama sufongki loinana Protection of Title and Style of Architect and Architectural Firm haiba hiramda Council asigi Administrative Officer Deepak Kumar na wangang loi oiduna khananenabagi thoramamasu pangthokhi. Labi thongale but isingdo zengi naba body kisu thedo khanade man labi thongala kanda thangnaba yumdong thumdori ni drainage kana na paige mo haira kanda mauna pipe na mo tamu hangi mauna parandre then water resource the pipe right na hangi water resource parandre so somewhere something is wrong in our concept and sipunna onthumi na bam sangi ni thum thamjage phajaba yum phajaba lekai phajaba society haisi architect singi ajoba daitama ni khanjaragasu aikoi punna kyan tamina dagadi dum mole hai tare architects na phajara puthogasu mola dum mayam dum mola len na se aikoi punna namina se online registration ge forum da daga registered when be on idoi tamo aiga ga sumwari sanajarabni this brought me a letter to accordingly to athu madam da sino ga do ne do tarakan tawsi haira thamjarakan da manung thagasai. You legalize tawbagi state cabinet na laukiba warep handokani natraga handokloi haba firep thaski tangtara fawbagi manungda lengakna miyam khangna lauthoktrabadi mathangi nimitagi Manipurda lairiba
ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯂꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯍꯦꯟꯅ ꯀꯟꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯁꯃꯥꯖꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯡ ꯑꯁꯤ ꯅꯨꯄꯤ ꯁꯃꯥꯖ ꯑꯃꯗꯤ ꯃꯌꯥꯡ ꯂꯥꯡꯖꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯅꯨꯄꯤ ꯂꯨꯞ ꯑꯅꯤꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯌꯥꯡ ꯂꯥꯡꯖꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗ ꯅꯨꯄꯤ ꯁꯃꯥꯖꯒꯤ ꯑꯦꯗꯚꯥꯏꯖꯔ ꯀꯦ ꯏꯟꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯈꯟꯗꯅ ꯂꯩꯉꯥꯛꯅ ꯌꯨ ꯌꯣꯟꯕ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯛꯄ ꯍꯥꯏꯕ ꯑꯁꯤ ꯈꯟꯊꯕ ꯋꯥꯠꯄ ꯃꯥꯟꯕ ꯐꯤꯔꯦꯞꯅꯤ ꯆꯍꯤ ꯀꯌꯥ ꯂꯤꯁꯥꯡ ꯁꯤꯠꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯏꯃꯥ ꯏꯕꯦꯜ ꯀꯌꯥꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯃꯩꯔꯥ ꯁꯪꯗ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯔꯦꯝꯕꯗ ꯇꯥꯍꯜꯂꯛꯄ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯨꯄꯤ ꯁꯃꯥꯖꯅ ꯂꯨꯆꯤꯡꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯌꯨ ꯂꯤꯒꯦꯂꯥꯏꯖꯦꯁꯟ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯎꯅ ꯎꯁꯤꯟꯅꯗꯕꯒꯨꯝ ꯇꯧꯔꯤ ꯂꯩꯉꯥꯛ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯂꯥꯎꯔꯤꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯇꯥꯕꯤꯒꯅꯤ ꯈꯟꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯇꯥꯔꯛꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ ꯃꯇꯝ ꯁꯥꯡꯅ ꯋꯥꯗꯨꯅ ꯂꯥꯛꯂꯕ ꯏꯃꯥ ꯀꯌꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯉꯥꯛꯅ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕ ꯉꯝꯂꯣꯏ ꯌꯨꯅ ꯂꯥꯛꯈꯠꯂꯕ ꯅꯍꯥꯁꯤꯡꯅ ꯈꯨꯠꯅꯤꯡꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯃꯥ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯂꯥꯛꯂꯤꯕ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯄꯥꯏꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯈꯣꯡꯐꯝ ꯑꯁꯤ ꯍꯟꯗꯣꯛꯄꯤꯌꯨ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯅꯅꯕ ꯁꯤꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ Manipuri Katin Kaya Sing the King of Hongkong, Imagine Putamanga, you legalize the Baziani, the Maka, and the Congress and Senari. I thought now you can cancel the democracy with the Mongiam Santivina, Sarka, the D, as the better swell, a map, another with the Maka, and send the Ribani, Mashi, Marapa, Manipuri Mapam, could you make that Tuna? No, it's a town, a Horavani, a young Gitsida, Lamena Tanka, Havadi Manuda, the swell for the Bama, emergency, the command below. I don't know whether I say Manipuri, the lady Banipi. Maya Padi, Lam Punta, Akanda, Kujana Matanzakani, Masirena Simba, Steiner Simba, understand in the Makayagi, Kundana Sanzakani, Haba, Tarkazi, like the Tamderi, Manipura, Riba, Maya Padi, Manga, he was a Tapmana, Amina Raga, Akanda Kujana, Tanzana, the same Sabak, Manipur hauki papung kunmarida mioi ama covid positive oiba thengna kibaga loinana positive oibagi chang asi chada suina dasmik mangada leiri Manipur hauzik phawbada covid naba miki masinga si punna mioi lakhameli singkutrama pan chani pantara taruk sukhrei lasat asin maram oiraga mioi leitabadi yaukhide amade lamdam asida lasat asin maram oiraga lekhidaba apon mimi gi masingna lising ani chama nifuma panda lengdana leiri Haukiba pung kunmarida India da nauna mioi lising ahom supna taramathoi covid positive oire lekhidaba mi gi masingna kunipalni phagalakpagi changchada marfudrani pal dasmik tariat ahom oire apunba confirm case kotimari lakh nifumanga lising marfudra taret chamri marfudrani palni active case na lising kunthra taruk chama kuntaruk ni laina asina lekhidaba migi masingna mioi lakh manga lising kunipal satre supna amani laina asidagi naba phagalaktuna discharge tokhiba apun memi biya masingna kotimari lakh nifu lising kunthra ni thoi satruk humudra ma thoini laina asidagi ngakthoknaba vaccine kapthokraba apun memi gi masingna koti chani tarani pal lakh humudra taret lising taruk supna humudra manga yokhrei malemgi oina covid laisana khwaidagi hena sohalaba lebak singi manungda US na ahanba Indian ani suba amadi France na ahum suba da leiri awang nongpok state ki oina Assam na ahanba Mizoram na ani suba amadi Manipur na ahum suba da leiri BA MA pass tawraba kayana thabaki interview amagi application iba hitaduna atopa mi da ihelaga interview yawba kaya thengnare certificate amak paiba asigumba lairikti hairaga laisudi khangdaba kaya leibadagidi lairiksu haiba laisusu khangba achangba mioi khara leibana khunai asi chakhotpa purakpada chauna mateng oigani haina RIMS ki psychiatry department ki head Dr. R.K. Lenin na phongdokhrei Mind Empowering Center MEC pasoi part 3 na sinduna ngasi SSLC examination 2022 da mai paklaklaba MEC gi mahairoi singbo harau tayamna okpagaloina na interaction program ama MEC gi conference hall pangthokki ba thoramga mari lenana athoiba mithunglen oina saruk yakiba Dr. R.K. Lenina makataraduna lamdam sigi phajaraba culture leijai western culture singna aikoi gi culture da
यावसिनलकपदगी फजखरबा अखोइगी कल्चर की मसक काइथरकले अखोइगी कल्चर बु कनबा हाइबसी अखोइगी इथौदांग उमिनगदबनी हौरकलिबा महाइरोइसिंगनसु मतम सुपदा अखोइगी कल्चर मदे ट्रेडिशन से खंगननबा होनबगा लोइनना मसिबु ngaknanaba hotnagadabani अखोइगी खुनाय असिदा ngasiदी अफबा अंगांग सेम्बा मथौ तारे खुनाय असिगी नहासिंग ड्रगता लाइसु हंदनबा अंगांग सिंगदा अफबा पौताक पिमिनासी ममा मपा अमदि अहलमन सिंगना मचा ओइबसिंगबो मतम सुपदा काहेना लुना तौबगी मतौ उत्पगी महुत्ता अंगांग सिंगना मसा मरोमदोम लेप्सबा ngamnanaba मसागी हैनबी सिनफमदा थबक तौजनबा वाखललोल खलनगदबनी हाइखी कोनसाखुलगी असेंग मपुद ताकलमदना नेशनल स्पोर्ट्स यूनिवर्सिटी स्थाननबा कोनसाखुलगी मफमदा सर्वे तब यारोय हैना ज्वाइन ट्राइब स्टूडेंट्स एसोसिएशन JTS एना थादोरकपा सेरोलमन खंगलकले कोनसाखुलगी खुंजासिंगा मणिपुर लेंगा का कयारक हना फमिनदुना नेशनल स्पोर्ट्स यूनिवर्सिटी NSU साननबा थौरांगलिबा मफम असे कोनसाखुलगी मफमने हाइबदा यानबा पुरखिबनी अदुबो मसिगी ओना तैनबदा स्पोर्ट्स अमदि PWD मिनिस्टर गोविंदास कोंथौजम अमदि साइतु केंद्रगी MLA हाखोलेट किप गेनगा लोइनना कोनसाखुलगी लमनी हाइना यानख्रबा मफम असिबु लमगी मपुगा तानरमदना मफम असिदा हयेंग यंगसिंगबा चटकनी हाबसी कंडेम तबगा लोइनना याबंगम लोय सयेना लिब्रे लैरिबा असि मरि लैनबा सिंगना चायुरानी ये मनुंगदा लोइसिनबियो हाइना ज्वाइन ट्राइब स्टूडेंट्स एसोसिएशन JTS एना फोंदोरकली लोकताक लिफ्ट इरिगेशन LLI गिदमक मणिपुर मदि इंडिया लेंगाकना यामलबा सनफम कया थादखरबसु असि फावबा लौमीसिंगदा लौ सिंगु तौनबा इसिंग पिबा ngamdana लैरि हाइना कोंथौजम केंद्र लौमी लुपना फोंदोरकले लुप असिगे सेक्रेटरीना थोकपा जेरोल अमगी मतुंग इना LLI गी थौपाइबा मिनिस्टर कया इंजीनियर कया अमदि ठिकादार कया मसा मसागे फुरिट खाउस जोंदुना मयुम मकै कोनुंग ओनखिबा कया यावख्रे हाइना मराल सिरकले LLI गिदमक थाकिबा यामलब सनफम कया मांगहन खबनी हाइना लोकताक पाटना तंपाकी लौफम कया इसिंग फंगहनदुना अमदि चही अमदा लौरोक अनिरक लोकपा ngamdana लैरि अदुबो हौजिक पालिबा लेंगाकना LLI गी सनफम कया काइथोक्तुना कैनल सिंग तेंथोकपा हौरखी लोइनना पावर सिजननबा थौरांग पाइखतुना लोकताकतगी इसिंग सिंखतपा हौखी ख्वाइदगी लुरिबदि बिष्णुपुर डिस्ट्रिक्ट इंडस्ट्री स्टेट की ममांग मपादा तेंथोकदबा वाटलंबना इसिंग पंदुना लैरि मरमदुना अवांग पांगना चटखिबा इसिंग पंदुना लैबना मपुंग फाना इसिंग थाबा ngamdana लैरि सांख्रबा कैनल असि तेंगलगा मतेक खरा तेंहौदबना इकंग थोकपा मतमदा खरादा ओइरबसु इसिंग पीगदबा अमसुंग लौमी मियामगे अवाबदगी कनबा ngamgadaba adu ngamhandre इलेक्ट्रिसिटी डिपार्टमेंट अमदि वाटर रिसोर्स डिपार्टमेंट का पाव फाउनदबा लोइनना एग्रीकल्चर डिपार्टमेंट सु इकंग थोकपा मतमदा तुमदुना लैरि लौफम कया हौजिक लौ सातपा ngamnanaba canal matek asi tengthoklaga LLI gi law canal da ising thaba hongnanaba mari leinaba department ki pungning singsilakle Central Madi State ta lengak pairiba BJP na Lomi Singbo Mirai Bire Haina Manipur Lomi Loop ki President Nongthombam Singas na Phungdokre ngasi bitiro taleba Irawat Bhavanda Manipur Lomi Loop na Sinduna Pangthokiba Lakhimpur Kheri Farmers Thawdoki Ahanba Ningsing Kumbon Numit Kamari Lenana Pangthokiba Amamba Numit ki Thoramda Wafamasi Nongthombam Singas na Phungdokibani Thoramaduda CPI CPIM Alliance Party amade Manipur Lomi Loop ki Lusingba kaya susaru yaki and Singasin na Makataraduna October Ahumasi Lebak Asigi State Kayada Amamba Numit Haina Palan Taunabagum Lamdam Asidasu Manipur Lomi Lupna Sinduna Pangtokli Numit Asida UPG Lakhimpur Kherida Lomi Singna Democratic Oiba Khongjang Sangsillingaida Union Minister Ajay Misrat Ingi Machanupa Assis Mesrana Lomi Mari Yauna Paumi Ama Garina Thomduna Hatkiba Nimitni Farm Bill Ahum Namfuda Sana Hankibaki Mayokta Delege Akoibada Ladiba State Singda Lomi Singna Khongjang Sangsinbada Lomi Sahum Hena Sikraba Matung Taudo Asitokibani Farm Bill Ahum Asina Senjao Paiba Corporator Singi Damak Yenglaga Lomi Singna Butokliba Otoki Mamal Amaga Manahandaba Makoigi Ahenba Sensing Amadi Senbitanaba Amadi Lomina Suna Laira Tanbagi Damak Semkiba Farm Bill ni Farm Bill Ahum Asi Handok Labasu Lomi Singdi Adum Wadum Lady Maramasina Lengakna National Commission of Farmers Ki Report Tabak Oina Onto O
Loktak Pat Kalu Ithaidam Lokto Loktak Project na Sokhalaba Lomi Singdamatic Saba Compensation PBU Farm Bill gi Ihauda Sikiba Lomi Singdamatic Saba Compensation Pibagaloina Lomi ki Kongjang Aduda Lomi Singda Pankiba FIR Kakthatlu Haiba Yauna Demand Kayasu Lengaki Mafamda Tanki Hausi Pawe Manaktana Tianba Break Matang Lozari Electric laktaba na maram oiduna asabi ising panglar hybrid ng sa tiningai leitraba. Thomson Solar Water Heater. Contact number 9612391300 and 9862669522. Aikhoigi address Hairanggoidung Nitamja Karong, Impal West. Breaking the Taram Noxari, Makataba Pauda. Dengi Lena the Gay, Natukna Bagi Pandamda, United Committee Manipur, UCM na, Moreda Leva Orphan Home, Mariki Angang Sinda, Awareness Bibagalunena, Kankansu Yentokre, Hiramasi Matanga, UCM President, Joy Chandra Kontozamna, Fundora Kibada, Dengi the Gay, Natukna Naba, Kang Nasik Handaba, Ising Tungduna Leba, Mafam Sing Lehendaba Amadi Amot Akai Sing, Sengdok Tuna, Luna Tamba Matautai, Fondoki. Laikai amagi achoba thodang loriba club sing asi chawkhat hanba mathau tai haina wangkhai kendri emile thangjam arun kumar na phongdokre ngasi wangkhai angom laikai de leba Wall United Youth Club ki yangkhai manga soba foundation de gi thorangba marilena na wafamasi emile ts arun kumar na phongdokibani thoramaduda Wall United Club ki president RK Gokul Chandra retired superintendent of police and Bijoy Imphal West ki DCTS Kiran Kumar 32 Battalion CRPF Loktak Project ki CO Hidam Ranjit Bisnupur District Additional SP Law and Order Satyam Takhelambam Amadi Dr. Chandragupta Chongthamna Athobe Mithunglen Sing Oina Saruk Yaki TS Arun Kumar na Makataraduna Laikai Amada Ladiba Club Singna Sanaroi Sengkot Padanatana Mahairoi Singbusu Coaching Piduna Apaba Mahairoi Puthokna Bahatnari Masida Sunatana Mayai Kabachinjak Thingbadasu Achoba Thodang Lauri Haiki Tauram Asigi Sarugumo Aina Wall Club ki Gym Amasanga Kibagolena Laikai gi Oiba Gari Ngaifam Sang Amasu Kusinakshre Manipur gidi legai de leiriba club sing asi yam maroi ade koi leiriba club sing yam active boiba yam strong oina leiba ma yam darka lei maram di kai noi kanda koi any issue ma la kanda club na mamang noi ta ga tabak to ngak tani chawka tharangi werisu aduga lamdam sigi any chobi issue ma la chu madu bu thengna ba se leiriba club tu gi members sing aduga natraga mera pai bi sing haiba sangstan sing sing ayam loina thengna bani na club ki role tu ki matik chawi lekai amada karimba koi gi development ma pa ma ga su club ki support yaw dragadi labor representative ko na kembe to ngamde ko na thaba ma toge karin chapot thorangi warasu ama leisu club isina loina hanbada club ki support ni te ka leisi club ki mating yawdana kaimta active na thabak to mapin phaba ngamde Assam Rifles ki Tengnopal Battalion na headquarters IGAR South ki Mijang Makada Khudeng Thabida leba permanent vehicle check post ngamkhai lansilaktuna chawrakna Lupa Lak Yankai Ising Taramarirongi Oigadaba Sanagi Biscuit Puduna Salamba Mui Amangarang Fagat Kray Assam Rifles ki Troop Asina Mui Amadagi Chingningai Oibamongda Sanagi Biscuit Taru Adu Tengnaki Haidiba Sana Singasi Mui Aduda Mafaiganda Pina Yomduna Yaurambani Nakalamaramda Battalion Asimakna Hokibo October Amada Kuding Tabida Leba Permanent Vehicle Sec Posta Brown Sugar Puduna Salamba Mui Amaso Pagat Pangamki Routine Secking Tobada Silva Masugi Maruti Van Amada Sapon Kes Tarukta Gram Zani Humpuma Palongi Ogadaba Brown Sugar Yomlamba Yauramba Tengnaki Mayai Kabachinjak Sing Asi Win Cigarette Cartunda Yaurambani Pagalaba Mui Amadi Polam Sing More Police Takusinakre 22 Sector Assam Rifles Headquarters Samsung IGAR Iski Makada None Battalion Sinduna Azadika Amrit Mahosapki Sargomo Aina Ayurveda Workshop on Azadika Amrit Kal Haibagi Matangda Awareness Lecture Cum Demonstration Program Amangasi None District Manungzana Leba Makwam Patri Village the Pangtokre Her Din Her Ghar Ayurveda Haibatimda Pangtokibang Asigi Thoram Aduda India ki Traditional Medicine Khwaidagi ariba ngasi phawba chatnariba layeng pathap ama oibaga loinana miyoibana masamo fana leiba ngamanbaki matangda lecture piduna hawdoki ngasi gi thorom aduda kunjani furomna thawa yauna saru yaki haina IGAR isna phongdorakle
lamdam asida puthokliba pothok-sing yumthong khudingda sizinaduna industries macha-sing asi chawkhatnanaba hotnarasi haina Thangjam Agroge Managing Director Thangjam Joykumar na phongdokre ngasi Khurai Lamlong Bazar da leiba Madista Likla Bakery ge kunmanga suba exclusive outlet hangdokpagi thoramda Thangjam Joykumar na makhataraduna Likla na ising ani tara teketegi hauraga ngasi phawbada outlet kunmanga hangdokpa ngamle outlet sing asida bakery ge potlam singda natana Likla ge Haimahi amadi pack toraba thaknanaba isingsu phanghanduna lakle Likla Bakery na makhatana miyamda haksang phagadaba anoba chinjak kaya phanganaba sohanari haki Khaidem Nabakumar Film Production gi ahanboy na puthokliba film Tantha The Rhythm haiba film asigi story assistant director made lyricist ki thodang film asigi director Thoibaning Thona Sinabagi matung ina film asi mai pakna nambaloisin kre film asi film forum Manipur ge review committee na kupna yengsilaba matungda miyamda uthoknabagi ayaba censor certificate piki adubo laibak thibade film asigi censor certificate ta story madi lyricist ge maming haptabata natana film asi release tobagi poster dasu ming hapiraktre haina yansemba asakiran chanu haina thadorokpa cherol amada phongdorakle Aiba mana ahing nungtil naidana kunaida apaba paujel pinanaba wana hon ariba kaya asi producer Suhela Faunam amadi director Thoibaning Thona thoksabidana lauthokpasi Aiba kunaibu hanthana yengbani film amagi aiba bu story mati script writer haina tongan miyoi aniki maming hapsin bagi thawong asi film da chatnade maramaduna film forum Manipur amadi film bu nuksibiba singna achuma wayal chathabiyo asoiba sing asi semdok trabadi October 3 ta release tawgani haribasi mari leinaba singna tahon biganu karigumba Haizariba asigi wangmada film asi release tawrabadi logi matung ina court ta wakalagani haina asakiranna makhatana phongdorakle Mahatma Gandhi ki mapok kumonga mari lenena piba Mahatma Gandhi International Peace Award 2022 Landam asigi saisakpa Konthaujam Bobin Singh da khusinakre New Delhi ki Rafi Mark talaiba Constitution Club of India pangthokiba award khusinabagi thoram adu All India Congress Social Organization New Delhi na sinduna pangthokpani panbeya bade miyamgi oiba thokdok wathok singda yumpham oiba isai sakpagidama Bovin UNESCO gi award ama oiribani Manipur State Council Communist Party of India ki matam sangna State Secretary National Leader made MLA Oramba Jananeta Hizam Irabot ke nakna loina hoba miyamna close associate of Jananeta haina khangnaba Moirangthem Ivohal ngasi ayu angan badalai khidre sahi chama sukraba Ivohal ahal oisilakpagi lainadagi lekhidabani mahakna lekhidabada party asina haunabi matung ina khwaidagi chawba makhalgi oiba ikai khumnaba amade condolence program sing pangthokani hairi mahak laitre hektabaga party asigi maru oiba miyoi kayana mahake thawa yaudra haksangda leisukatuna ikai khumnaba utpaga loinana oroiba mathau mangamda saru yakhi Leibang asida lairik pabagi hainabi amadi ibagi hainabi thamnanaba Prime Minister Narendra Modi ki mentoring young authors yuba 2.0 haudokre Leibak asigi hawalakliba aiba kuni thoina India ki tongan ba lol amadi English lon da iduna ahanba edition asi ngarang haudokibani PM Modi ki makhada hawdokliba scheme asina India ki democracy bo hena magul laina khanghanabagi pandamda amadi hawalakliba nahasingbo scheme asida saruk yahanabagi pandamda scheme asi hawdokpani haina Education Ministry na phongdokre masina lebak asigi chatnabi lebak ki haurak fam puwari amadi loksing tansinbada mateng oiragani haina suphongdoki ministry na makhataraduna aiba humbudra manga all India contest ki kuthangda khangatkani hairi October 2 dagi November 13 fawba www.mygov.in gi kuthangda khangatlaba matungda mathang sahi ki February 19 da mai paklaba singi maming sing lauthokani hairi aiba singbo Maming Lairaba Amade Masak Nairiba Aibasingi Matang Sahi Mars Amadagi August Kuntramatoi Fauba Tren Tohangani Hairi How's the Sanabagi Bao Mopizari?
ꯃꯁꯤꯒꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ ꯒꯨꯖꯔꯥꯠꯅ ꯌꯨꯝꯕꯨ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯗꯒꯤ ꯍꯧꯗꯨꯅ ꯆꯠꯊꯔꯛꯂꯤꯕ 33 ꯁꯨꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁꯀꯤ ꯉꯔꯥꯡ ꯃꯔꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯒꯣꯜꯗ ꯃꯦꯗꯜ 9, ꯁꯤꯜꯚꯔ ꯃꯦꯗꯜ 3 ꯑꯃꯗꯤ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ 9 ꯄꯨꯟꯅ ꯃꯦꯗꯜ 10 ꯁꯨꯈ꯭ꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯏꯀ꯭ꯂꯤꯁꯠ आई रोनाल्डोना किलोमीटर 2 की इंडिविजुअल मेंस स्प्रिंटा गोल लौखी रोइंग मसानगी वुमेन्स गर्ल डबल्सता स्टेट असिगी हुइड्रॉम टेंडेन थोइना अमदि टीएस प्रियाना मिनिट 8 सेकेंड मरफुद्रानी पालदा पंथोंफम यौदुना गोल्ड मेडल लौखी स्टेट बॉस स्ट्रीट की रोलर स्पोर्ट्सता जिंगांगबम रंजू सिंह गोल्ड मेडल लौखी फेंसिंग मसानादा पीएस अनिता अमदि नाउरे मीनाना सिल्वर अमदि ब्रोंज मेडल लौखी साइक्लिंग मसानगी किलोमीटर 3 की इंडिविजुअल परस्विता के एस रेजियाना सिल्वर मेडल लौखी वेट लिफ्टिंग मसानगी ओइना मणिपुर की नुपी लिफ्टर के रोसिलाता देवीना स्नैट्सता किलोग्राम 38 अमदि क्लीन एंड जर्कता किलोग्राम 150 पुन्ना किलोग्राम 138 थांगतुना ब्रोंज मेडल लौखी जिम्नास्टिक की मेंस vaulting टेबल दा स्टेट असिगी जिम्नास्ट सनसम रुबेन मिटैना ब्रोंज मेडल लौखी ऑल मणिपुर फुटबॉल एसोसिएशन खुमुक्सम जयकिसन की स्पॉन्सरशिप मखाद सिंधुना होकिबा अगस्त तांग 10 लमलोंग थोंखोंग आर्टिफिशियल टर्फ ग्राउंड टीम 19 ग्रुप 2 दा सरुक यारगा सथरकलिबा खुमुक्सम इनौजा सिंह मेमोरियल 15 सुबा मणिपुर स्टेट लीग असी सनकिबा अहानबा मैचता एसएसयू सिंगजमैना जीएससी चुराचानपुर माइथिबा बिख्रे लीग असिगी असी सनकदबा राव लाइरिग यंगबम लाइकाई अमदि मुबनलाई एथलेटिक सदा हिल्स की मैच नोंग नमरम ओइरगा ग्राउंड की फिवम फत्तबदगी सानखिद्रे हाइरिबा मैच असी हयंग अयुक पुंग 9 ताबदा सानरगनी हाइरी हौजिंग असिगी ओइबा इंगासागी पाव अमु पिजरी ICAR लम्फेलगी फंगबा रिपोर्ट की बतुंग इना ngasi ख्वाइदगी साखिबा चांग डिग्री सेल्सियस 13.1 ओइखि ख्वाइदगी इंगमना डिग्री सेल्सियस 13.3 ओइखि नुंसिता यावबा इसिंग मनिलगी चांग अयुक्ता जादा 45 अमदि नुंथिलदना जादा 43 ओइखि नुंसुबगी चांग मिलीमीटर 38.8 ओइखि हजुलो सिलकपदा मरु ओइबा पाव अमुक चेन्नई की MJM हॉस्पिटल दा हौजे हौजे लायंग चथरिबा मणिपुर की गवर्नर लागनेसन की हबचांगी फिवम मिपाइनिंगाई ओइद्रे हाइरी चौखत थौरांगी थबक थौरम पाइखटपदा लेंगा की लोइसंग सिंह पुन समिनदुना मतेंग पांगनबगी तंगाई फदबत चावना लेहाना माहुत मिनिस्टर यमनाम खेमचाना फोंदोखरे लाक्लिबे तांग 10 फावबगी मनुंगदा यू लीगलाइज तौबगी वारेप हंदोकनी हंदोकलोय हाइबा लेंगाकना असेंगबा खंगहंद्रबदी अकनबा खोंजंग कया चंगसिलगनी हाइना नुपी समाजन लाउथोखरे मदी हौकिबा पुंग 19 मणिपुरदा मियोय अमा कोविड पॉजिटिव ओइबा थेंगनखी लेना असना मरम ओइरगा मी लेतबदी यावखिदे हौजिकी ओइनादि आईएस न्यूज़ न पिजबा मणिपुरी पाव मथांग असदा लोइसिनजरी मथंगी न्यूज़ बुलेटिन निमिदांग पुंग 9 ताबा मतमदा हेनबा पाव सिंगल लोइनना प्राइम टाइम इंग्लिश न्यूज़ फंगबिगनी।